ngasi numida sida apun bagi sakta moina maitai amasung maitai pangal loina na maitai brisnu piaga loina duna kasar gi leiri ba ichile na khwai khibik na ngasi gi rally ase khoi jamna peaceful oina chacha bani adug mathakta akhoi gi thamoi nungda nungai taba kaya su akhoina dc gi mafam da piraga prime minister fau yong bagi akhoi khudong chaba sing asi loje jamna nungai je ngasi gi akhoi gi apun bagi saktam gi damak akhoi gi wakhalon put apun bagi damakta maitai macha amatani haibagi damakta imalai paki damakta maitai pokpi imagi khomam lamal singbagi damakta ngasi kasar da leiriba akhoi gi organization kaya ga loina na ngasi amya ga khoina punna chaliba khongjang ase masi ningan na leitana khoina chatkani manipur da thongliba thodok ase jamna thina nungai taba akhoi gi pendaba asumba kaya ase khoina ujabadagi kasar lamdam da leiriba maitai khudingmakta natana mapal lamda leiriba maitai khudingmakna su ngasi maitai leibaki damakta imagi khonglang laman gi damakta akhoi gi igi irik khuding phawda akhoi gi masi akhoina khongjang gasi changjagani masi maitai akhoi gi wakhaloni loina na akhoi gi loina re bai chile naw krishna pia maitai pangal longi su wakhaloni masi akhoi tumina leithok pangam loi haukiba tang ahum dagi ngasi phawda manipur da oiriba akhoi gi jati gi mi thakta lawma pu jongna tan bagum oiriba phibam aduga manipur laingak tanatana akhoi gi bharat ki laingak na masida misa mikhal naibagi mawong khulai paiduna tawning bata tawba kamning bata kapa thaning bata thariba mawong mata ose akhoi bu khut punjinduna thamliba se akhoi maitai machana kaidongda khangdu leibangam loi maitai maitai pokpi imagi lamal di akhoi soidra singani adubo ngasi akhoi shanti pami haiduna ngasi so akhoi shanti gi reli chacheri bani ai ngasi jamna penduna haijaning badi ngasi mafam masida tilariba ima ibeni chirinaw mayamna ngasi maitai gi damakta maitai ima gi damakta ni haiduna chacheriba adugi mathakta akhoi gi ngasi gi numit achida lakngba kaya ichirinaw khudong chadabagi maramna laktaba se masigi damakta su akhoi na ngasi tilliba miyam asigi maikai dagi ngasi akhoi gi maitai gi langam phinan theli haibagi wakhalon ase moi gi mafam da su johningba pami aduga loina na akhoi gi ichilinaw lakningdaba taningdaba lotuna leiriba tina dabagi mong oiriba ngak thangatuna tariba makhoi mafam da soina message sama thajage ngasi makhoi su maitai macha nattabra adum haina leithoklaga ngasi mitom le usitkada haibase makhoi gi mafam da soina thamjari adu ta sunatna ngasi manipur gi chief minister oja biren gi mafam da su wafam simba katang thamjage maitai machana adung ngasi tumina leithokpa ngamai ngasi akhoi gi nang thongdri pawda akhoi imagi damakta imari kabamam gi akhoi lemam chingana base maitai khoi lamaki ari pawafam ni masi arga